ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯗ ꯍꯪꯖꯧ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯏꯁ꯭ꯋꯔꯒꯤꯁꯨ ꯑꯅꯤꯡꯕ ꯑꯣꯏꯔꯝꯂꯒꯗꯤ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯃꯗꯣ ꯅꯪꯉꯣꯟꯗ ꯇꯨꯡꯍꯟꯕꯤꯒꯅꯤ ꯍꯥꯏꯕ ꯑꯁꯦ ꯊꯥꯖꯧ ꯃꯗꯨ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝ ꯁꯥꯡꯅ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯑꯩꯅ ꯈꯪꯈꯤꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯪꯂꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯏꯁ꯭ꯋꯔꯅ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛꯇ ꯊꯧꯔꯥꯡꯕꯤꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯥꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯅꯠꯇꯕꯅꯤꯅ ꯀꯔꯝꯅ ꯍꯪꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯖꯦꯀꯣꯕ 4ꯗ ꯍꯥꯏ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯈꯠꯅꯕ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯅꯈꯣꯏꯅ ꯄꯥꯝꯃꯤ ꯀꯜꯂꯛꯏ ꯑꯗꯨꯕꯨ ꯐꯪꯗꯦ, ꯅꯈꯣꯏꯅ ꯈꯠꯅꯩ ꯑꯃꯁꯨꯡ ꯌꯦꯛꯅꯩ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯅꯤꯖꯗꯦ, ꯅꯈꯣꯏꯅ ꯅꯤ ꯑꯃꯁꯨꯡ ꯐꯪꯗꯦ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯨꯝꯗꯅꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯐꯠꯇꯕ ꯑꯃꯗꯤ ꯅꯁꯥꯒꯤ ꯑꯣꯏꯕ ꯑꯗꯨꯈꯛꯇꯪꯒꯤ ꯑꯣꯏꯕꯗ ꯋꯥꯈꯜ ꯆꯨꯝꯗꯅ ꯅꯤꯡꯖꯕ ꯑꯗꯨꯈꯛꯀꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯖꯅꯕ ꯑꯦꯛꯖꯥꯝꯄꯜ ꯈꯔꯗꯪ ꯄꯤꯖꯒꯦ꯫ ꯃꯤꯁꯦꯁ ꯖꯣꯟ ꯀꯧꯕꯤ ꯑꯃꯅ ꯃꯥꯒꯤ ꯆꯔꯆꯀꯤ ꯋꯔꯁꯤꯞ ꯂꯤꯗꯔ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯁꯩ ꯌꯥꯝꯅ ꯐꯖꯅ ꯁꯛꯄꯤ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯒ ꯆꯔꯆ ꯑꯗꯨꯗ ꯏꯁꯩ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯅ ꯏꯁꯩ ꯁꯛꯄ ꯍꯩꯕꯒꯤ ꯃꯒꯨꯟ ꯆꯦꯜꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯋꯔꯁꯤꯞ ꯂꯤꯗꯔ ꯑꯣꯏꯔꯤꯕꯤ ꯃꯤꯁꯦꯁ ꯁ꯭ꯃꯤꯊ ꯑꯗꯨꯗꯒꯤꯁꯨ ꯃꯍꯥꯛꯅ ꯍꯦꯟꯅ ꯏꯁꯩ ꯁꯛꯄ ꯍꯩ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯃꯥꯒꯤ ꯅꯤꯖꯔꯤꯕ ꯑꯗꯣ ꯄꯤꯕꯤꯕ ꯇꯥꯔꯒꯗꯤ ꯃꯤꯁꯦꯁ ꯁ꯭ꯃꯤꯊꯀꯤ ꯃꯊꯃꯣꯏ ꯁꯣꯛꯍꯟꯕ ꯇꯥꯏ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯅꯒꯗꯕ ꯑꯁꯦ꯫ ꯃꯥꯅ ꯍꯥꯏꯖꯕ ꯑꯗꯣ ꯑꯁꯨꯝꯅ ꯑꯣꯏꯔꯝꯕ ꯌꯥꯏ, ꯍꯦ ꯏꯁ꯭ꯋꯔ, ꯑꯩ ꯏꯁꯩ ꯁꯛꯄ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯒ ꯅꯪꯅꯁꯨ ꯋꯔꯁꯤꯞ ꯂꯤꯗꯔ ꯑꯣꯏꯅ ꯀꯧꯏ ꯍꯥꯏꯕ ꯊꯥꯖꯩ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯡꯗꯣꯛꯄꯤꯗꯦ꯫ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯔꯁꯤꯞ ꯂꯤꯗꯔ ꯃꯤꯒꯤꯁꯨ ꯀꯜꯂꯛꯇꯨꯅ ꯃꯥꯒꯤ ꯈꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯀꯜꯂꯛꯄꯒ ꯃꯁꯥꯗꯀꯤ ꯈꯟꯕꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯆꯔꯆꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ 2 ꯁꯨꯅ ꯁꯔꯚꯤꯁ ꯇꯧꯕ ꯌꯥꯅꯕ ꯁꯤꯟꯗꯨꯅ ꯋꯔꯁꯤꯞ ꯂꯤꯗꯔ 2 ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯤꯗꯔ ꯑꯣꯏꯅꯕ ꯁꯤꯜꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤꯅꯦ꯫ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ, ꯍꯥꯏꯕꯗꯤ ꯃꯤꯁꯦꯁ ꯖꯣꯟꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯋꯔꯁꯤꯞ ꯂꯤꯗꯔ ꯅꯝꯗꯨꯅ ꯑꯣꯏꯅꯤꯡꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯆꯨꯝꯒꯗ꯭ꯔꯥ? ꯃꯥꯅ ꯃꯗꯨ ꯑꯣꯏꯕ ꯄꯥꯝꯈ꯭ꯔꯤꯕ ꯑꯗꯣ ꯃꯁꯥꯁꯦ ꯂꯤꯗꯔ ꯑꯃ ꯑꯣꯏꯅꯤꯡꯕꯒꯤꯅꯤ, ꯃꯤꯉꯣꯟꯗ ꯊꯧꯗꯥꯕ ꯌꯥꯕꯒꯤ ꯑꯣꯊꯣꯔꯤꯇꯤ ꯄꯥꯝꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯃꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯁꯣꯛꯀꯗꯕ ꯑꯗꯣ ꯈꯪꯅ ꯈꯪꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯣꯂꯨꯛꯄ ꯃꯤ ꯑꯃ ꯑꯣꯏꯕꯤꯌꯨ꯫ ꯏꯁ꯭ꯋꯔ ꯑꯃꯗꯤ ꯃꯤꯕꯨ ꯅꯣꯂꯨꯛꯎ꯫ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯑꯩ ꯏꯁꯥꯁꯦ ꯀꯔꯝꯅ ꯅꯣꯂꯨꯛꯄ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕ ꯑꯁꯦ ꯏꯁꯥ ꯏꯊꯟꯇ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯀꯤꯕ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯀ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯅꯣꯃꯤꯅꯦꯁꯅꯦꯜ ꯆꯔꯆ ꯑꯃꯗ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗꯅꯤ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯆꯔꯆꯀꯤ ꯑꯍꯜ ꯂꯃꯟ ꯑꯃ ꯑꯣꯏꯍꯟꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯣ ꯀꯔꯤꯒꯤꯗꯃꯛ ꯄꯥꯝꯂꯤꯕꯅꯣ? ꯃꯔꯝꯗꯤ ꯃꯥꯅ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯔꯆꯀꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯝꯂꯅꯤ ꯍꯥꯏꯕ ꯑꯁꯤꯈꯛꯀꯤꯅꯤ꯫ ꯃꯥꯅ ꯃꯗꯨ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯨ ꯆꯔꯆꯀꯤ ꯕꯣꯔꯗ ꯑꯗꯨꯗ ꯃꯤꯡ ꯌꯥꯎꯗꯦ꯫
ꯑꯗꯨꯕꯨ ꯆꯔꯆꯀꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯒꯤ ꯏꯟꯆꯥꯔꯖ ꯌꯥꯝꯅ ꯑꯣꯏꯅꯤꯡꯂꯝꯃꯤ, ꯃꯗꯣ ꯑꯩꯅ ꯑꯆꯧꯕ ꯃꯤꯅ ꯈꯪꯅꯕ ꯑꯃ ꯑꯣꯏꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯑꯩꯅ ꯃꯁꯦ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯅꯈꯣꯏ ꯈꯔꯗꯤ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯀꯥꯏꯅ ꯍꯪꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯛꯂꯛꯂꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯍꯣꯡꯗꯣꯛꯄꯤꯈ꯭ꯔꯦ, ꯑꯗꯨꯅ ꯍꯥꯟꯅ ꯑꯣꯏꯔꯝꯕꯗꯣ ꯑꯩ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯨꯛꯇꯧ ꯇꯧꯗ꯭ꯔꯦ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯊꯜꯍꯟꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯥꯅ ꯆꯤꯡꯕ ꯍꯧꯔꯛꯄ ꯍꯦꯛ ꯃꯤꯠꯀꯨꯞ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒ ꯊꯥꯏꯅ ꯑꯗꯨꯒꯨꯝꯕ ꯇꯧꯃꯤꯟꯅꯔꯝꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯪꯒ ꯄꯨꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯥꯒꯤ ꯋꯥꯍꯩ ꯉꯥꯡꯊꯣꯛꯅꯕ ꯀꯧꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯪꯗꯤ ꯅꯨꯄꯤꯅꯤ, ꯃꯗꯨ ꯅꯪꯅ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕꯁꯨ ꯎꯏ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯁꯦ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯇꯁꯦꯡꯅ ꯆꯔꯆꯇ ꯃꯤ ꯄꯤꯛ ꯊꯟꯕ ꯑꯗꯣ ꯎꯅꯤꯡꯂꯒꯗꯤ ꯃꯤꯕꯨ ꯎꯁꯤꯠꯇꯕ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯅꯕ ꯇꯣꯛꯇꯨꯅ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅꯅꯕ ꯋꯥ ꯉꯥꯡꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯏꯁ꯭ꯋꯔꯅ ꯃꯤꯠꯐꯝ ꯊꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯑꯁꯤꯗꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯤꯁꯤꯡꯕꯨ ꯀꯧꯕꯤꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯣ ꯑꯃꯁꯨ ꯄꯨꯡꯌꯥꯟ ꯌꯥꯟꯁꯤꯟꯅꯗꯨꯅ ꯂꯩꯕ ꯀꯌꯥ ꯊꯦꯡꯅꯩ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯊꯕꯛ ꯇꯧꯕꯤꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯃꯗꯨ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕꯗꯣ ꯏꯁ꯭ꯋꯔꯗ ꯄꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯃꯍꯩ ꯄꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯌꯥꯕ ꯄꯤꯈꯤꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯂꯩꯈꯥ ꯇꯥꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯊꯋꯥꯟꯃꯤꯆꯥꯛ ꯀꯌꯥꯅ ꯂꯪꯅ ꯉꯥꯜꯂꯝꯂꯒ ꯀꯗꯣꯝꯗ ꯇꯥꯈꯤꯕꯅꯣ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯀꯌꯥ ꯌꯥꯎꯔꯤꯕ ꯑꯁꯤ꯫ ꯑꯩꯕꯨꯁꯨ ꯏꯁ꯭ꯋꯔꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯧꯕꯤꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯒꯤ ꯀꯧꯕꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯅ ꯂꯥꯜꯂꯕ ꯖꯥꯠꯂꯅꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯁꯦ ꯊꯕꯛ ꯑꯁꯤꯗ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯑꯩꯅ ꯋꯥꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯃꯁꯦ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯑꯩꯅ ꯃꯁꯤ ꯑꯋꯥꯕ ꯊꯕꯛ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯁꯨꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯗꯣꯝꯅ ꯃꯤꯠꯀꯨꯞ ꯑꯃꯇꯪ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕꯤꯌꯨ, ꯑꯩꯅ ꯃꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ, ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏ ꯀꯌꯥ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯁꯤꯜꯂꯨꯕꯗꯤ ꯍꯧꯔꯨꯔꯕ, ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯟꯊꯨꯡ ꯑꯗꯣ ꯐꯪꯅꯅꯕꯒꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯇꯧꯒꯗꯕ ꯅꯊꯧꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯍꯟꯕ ꯑꯣꯏꯔꯛꯄ ꯌꯥꯎꯏ꯫ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯆꯦ ꯑꯃꯗ ꯄꯨꯝꯅꯃꯛ ꯏꯊꯣꯛꯄꯤꯗꯨꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯅꯁꯥꯗ ꯑꯩꯅ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯪꯕꯤꯌꯨ, ꯑꯗꯨꯒ ꯑꯍꯥꯡꯕ ꯄꯣꯊꯥꯅꯕ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ, ꯃꯗꯨꯅ ꯅꯪꯒꯤ ꯀꯣꯛ ꯑꯗꯣ ꯏꯪꯊꯍꯟꯒꯅꯤ꯫ ꯑꯩꯅ ꯃꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕ꯭ꯔꯥ? ꯅꯈꯣꯏꯒꯤ ꯁꯦꯝꯂꯤꯕ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯗ꯭ꯌꯨꯇꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯍꯟꯕ ꯄꯣꯊꯥꯍꯟꯗꯕ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯅꯪꯒꯤ ꯁꯦꯗ꯭ꯌꯨꯜ ꯑꯗꯣ ꯍꯣꯡꯗꯣꯛꯎ, ꯃꯔꯝꯗꯤ ꯃꯗꯨ ꯅꯪꯅ ꯁꯦꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯃꯛ ꯏꯁ꯭ꯋꯔꯅ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯆꯦ ꯑꯃꯗ ꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯅ ꯃꯁꯤ ꯇꯧꯔꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯒꯤꯔꯥ? ꯑꯁꯨꯝꯅ ꯇꯧꯍꯟꯅꯤꯡꯕꯒꯤꯔꯥ? ꯑꯁꯨꯝꯅ ꯍꯪꯕꯤꯌꯨ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯍꯟꯕꯤꯔꯅꯨ꯫ ꯃꯁꯥ ꯃꯊꯟꯇꯒꯤ ꯈꯟꯗꯨꯅ ꯑꯃꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯕ ꯄ꯭ꯔꯥꯔꯊꯅꯥꯗ ꯏꯁ꯭ꯋꯔꯅ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯑꯩꯅ ꯄꯣꯜꯒꯤ ꯄ꯭ꯔꯥꯔꯊꯅꯥꯁꯤꯡꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯜ ꯑꯃꯗꯤ ꯖꯤꯖꯁꯀꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯨꯟꯁꯤꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯂꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯎꯒꯅꯤ꯫
एफिसागी अमदा पोलना असुमना हाई अꯩꯈꯣꯏꯗ ईश्वरगी मतिक मंगाल अदो मियामना उदुना अꯩꯈꯣꯏ असे ख्रिस्तदा कनानो अमदी अꯩꯈꯣꯏगी ईश्वर असे कनानो हाइबा खंगलकनबा अदुगा मखोइबु ईश्वरना कयामुक नुंसीबिबगे हाइबा असे खंगलकनबा अमदी मखोइगी नुंगदा थवाई असेंगबना लेबिरनबा ईश्वरदा हाइजकी अदुगा फिलिपिया अमदा महाकना असुमना प्रार्थना तौकी मखोइना नुंसीबदा अमत्ता ओइना पुनसिन्नबा अमदी अफबा तौदुना महै अफबा पाननबा ईश्वरदा हाइजकी अदुगा मखोइना मखोइगी दरकार लेबसिंग हाइबदी अचौबा युमगी दोलाल अचौबा फंगननबगी प्रार्थना तौखिबा अमा फावबा थेंनखिदे महाकना मीसिंग अदुगी थवाइगी ओइबा पोटलमसिंग अदुगीदमक्ता प्रार्थना तौखि अहानबदा ईश्वरगी निंगथौ लेबाकी धर्म चेनबा अदो थियु अदुगा खुदिंगमक नंगोंदा हापसिन बिरकनी अदुगा मंगासुबा प्रार्थनागी पाउखुम फंगदबगी मरमदी नंगी पुंसी अदो मिनुंगशी वाटपा हाइबदी कनागुंबबु नुंसीबा ngamdaba पुंसी ओइबननी जोहान 15 13 अमदी 13 येंगबियु नंगना अइबु खनगटपा नते अदुबु अइना नंगबु खनगटलबनी मदुदी नंगना चत्तुना महै यालुनबा अमदी महै अदुम यानदुना लैननबनी अदुना नखोइना स्वर्गदा लैरिबा नपादा अइगी मिंगदा हंगजबा खुदिंगमक फंगजनबा नखोइना अमना अमबु नुंसिनौ अइखोइना मीबु नुंसिबा मतमदा अइखोइदा करिगुंबा खरदी सोइदना अदुम फंगजै मसी वाहै ओइना पंगांगांबा नते अदुबु मसे तसेंगना थबक तवे अइना मतम अमदा मिनिस्ट्री असिना खरा चौखटलकपा मतम अदुदनी अइ मतम अदुदा नुंगाइबा सुंगम ngamlamde अदुगा मिनिस्ट्री अककनबा समस्या अमा थोपसु लैखिदे अदुना अइना ईश्वरदा करिगिनो हंगजबा मतमदा असुमना हाइबिरखि नंगना अतै अतै सिंगददी यामना मपुंग फारे हाइबबु नुंसीबगी मतंगददी नंगना कयामना वाखल तौरबगे नंगदी नसागिता खल्ले हाइना हाइरखि अदुगा बाइबलगी नुंगी वाहन थोकसु मसिनी जीससना हाइ नखोइदा अइना याथंग पीरबनी मदुदी अइना नखोइबु नुंसीबगुमना नखोइनासु खुदिंगमकपु नुंसियु नुंसीबदा चटपगी मतंगदा इबा लाइरिक कया नंगी लाइब्रेरीदा लै सही अमदा मतम कयाम सांगना नुंसीबदा चटपगी मतंगदा मतम काइथोइ अदुगा नंगना अतोपगी मतेंग पांगबा ngamnanabagidamakta प्रेयर कयामना तौइ नंगना नसागी ओइबसिंग काउथोक्तुना मीगिदमक्ता खुद तिंगथोक्लिबा मखै नंगोंदा नुंगाइबा हेनगलकनी नंगना करिगी नुंगाइरिबनो खंगलोय अदुबु पंगनुंगदा नुंगाइगनी अइना ममांग सहिदा नुंसीबना होंगहनबा कौबा लाइरिक अमा इजै अइंगोंदा मदुगी लाइरिक तुमक मरु ओइबा अइना अइगी पुंसीदा इजखिद्री मसिदे अइखोइना प्रार्थना तौरिङै मतमदा अइखोइबु पेलहन्नबगिदमक्ता हाइदोकपा खोंजेल अदु नते अदुबु थोंग लोनसिनदुना युम मनुंगदा लैरबा कांदसु असिगुम्बा मचत असे चटकदबनी अइना सही कया धर्म चेनबा सासिनदुना अदुगा युमदा हलकलगना यामना साथीबा मी अमा ओइना लेरमी मतम पुमनमक्ता नत्रगसु यामना तोइनदी तौरमी मसी खुदिंगमक असे अयाम्बा इसा इतोमतगी खनबा अदो लैबदगी थोकलकपा ngaktani ing 1963 ta aina thawaida thanba matam aduda aigi potsak khudingmaki khwaidagi mayai thangbada ishwarna laiki aduna nangondasu thawai asengbadi leiramba yai adubu maduna nangonda pik thanbadi oirabra मसी नंगना नोंमाइजिंगी अयुक्ता अदु खक्तंग थवाई असेंगबगा लोइनबदुरा अदोमना जीसस का पाखंग लैसाबिगुम मरक मरकता
ꯎꯅꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒ ꯂꯨꯍꯣꯡꯕꯤꯔꯕ꯭ꯔꯥ ꯅꯪꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯒꯤ ꯃꯤꯡꯊꯣꯟ ꯑꯗꯣ ꯅꯪꯅ ꯐꯪꯗ꯭ꯔꯤ ꯑꯃꯦꯟ ꯃꯁꯤ ꯑꯣꯏꯔꯒꯁꯨ ꯑꯗꯣ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯇꯣꯞꯄꯗ ꯃꯇꯧ ꯀꯔꯝꯅ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯕꯅꯤ ꯃꯁꯤ ꯅꯪꯅ ꯄꯥꯝꯗꯕ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯄꯥꯒꯗꯕꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯇꯝꯖꯔꯛꯈꯤ ꯃꯁꯤꯗ ꯑꯩ ꯆꯥꯎꯊꯣꯛꯆꯕ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕ ꯑꯗꯣ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯈꯤꯕ ꯃꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯤꯚꯤꯗ ꯊꯣꯛꯄ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯗꯣ ꯄꯨꯗꯨꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯍꯣꯠꯅꯔꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯦ ꯉꯝꯂꯝꯂꯣꯏ ꯑꯗꯨꯅ ꯑꯩꯅ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯇꯧꯖꯔꯤꯕ ꯑꯁꯦ ꯃꯁꯤꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯧꯕꯤ ꯍꯥꯏꯕ ꯊꯥꯖꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯇꯦꯡ ꯑꯣꯏꯔꯤ ꯃꯁꯤꯗ ꯑꯩꯒꯤ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛ ꯆꯠꯂꯤꯕꯅꯤ ꯃꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯪ ꯏꯟꯗꯤꯌꯥꯗ ꯆꯠꯀꯅꯤ ꯍꯥꯏ ꯑꯗꯨꯅ ꯀꯔꯤ ꯐꯥꯎꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯧꯒꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯥꯝꯕꯒꯤꯗꯃꯛ ꯊꯕꯛꯇꯣ ꯇꯧꯏ ꯑꯗꯨꯒ ꯄꯥꯝꯗꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯗꯣ ꯇꯧꯗꯕ ꯃꯁꯤ ꯇꯧꯅꯩ ꯃꯁꯤꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯣꯛꯂꯒ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯒꯤꯗꯃꯛꯇ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯑꯇꯩ ꯈꯜꯂꯨꯅꯨ ꯃꯦꯊ꯭ꯌꯨ 8:3 ꯍꯪꯖꯧ ꯄꯤꯕꯤꯒꯅꯤ ꯊꯤꯖꯧ ꯐꯪꯖꯒꯅꯤ ꯊꯣꯡ ꯌꯩꯖꯧ ꯍꯥꯡꯗꯣꯛꯄꯤꯔꯛꯀꯅꯤ ꯃꯔꯝꯗꯤ ꯍꯪꯖꯔꯤꯕ ꯃꯈꯣꯏꯅ ꯐꯪꯖꯩ ꯊꯤꯖꯔꯤꯕꯁꯤꯡꯅ ꯐꯪꯖꯩ ꯊꯣꯡ ꯌꯩꯖꯔꯤꯕꯁꯤꯡꯗ ꯍꯥꯡꯗꯣꯛꯄꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯇꯜ ꯄꯤꯌꯨ ꯅꯤꯔꯒ ꯃꯉꯣꯟꯗ ꯅꯨꯡ ꯄꯤꯒꯗ꯭ꯔꯅꯦ ꯉꯥ ꯅꯤꯔꯒ ꯂꯤꯟ ꯄꯤꯒꯗ꯭ꯔꯥ ꯅꯪꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯆꯥꯗ ꯑꯐꯕ ꯄꯤꯒꯅꯤ ꯈꯪꯂꯕꯅꯤꯅ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯅꯪꯒꯤ ꯅꯄꯥꯅꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯀꯔꯤꯒꯤ ꯄꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯄꯗ 12ꯗ ꯑꯃꯨꯛ ꯆꯠꯃꯤꯟꯅꯁꯤ ꯅꯪꯉꯣꯟꯗ ꯃꯤꯁꯤꯡꯅ ꯇꯧꯔꯛꯄ ꯄꯥꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯤꯉꯣꯟꯗꯁꯨ ꯅꯪꯅ ꯇꯧ ꯃꯔꯝꯗꯤ ꯃꯁꯦ ꯏꯁ꯭ꯋꯔꯒꯤ ꯌꯥꯊꯪꯅꯤ ꯍꯣꯏ ꯅꯪꯅ ꯅꯤꯖꯔꯤꯕ ꯑꯗꯣ ꯑꯗꯨꯝ ꯅꯤꯗꯨꯅ ꯂꯩꯌꯨ ꯅꯪꯅ ꯊꯤꯔꯤꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯤꯗꯨꯅ ꯂꯩꯌꯨ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯅ ꯇꯧꯅ ꯃꯤꯅ ꯅꯪꯉꯣꯟꯗ ꯇꯧꯍꯟꯕ ꯄꯥꯝꯕꯁꯤꯡ ꯑꯗꯣ ꯃꯤꯁꯤꯡꯗꯨꯗ ꯇꯧ ꯂꯥꯏ ꯐꯠꯇꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯤꯕꯗꯤ ꯅꯨꯡꯁꯤꯕꯅꯤ ꯃꯔꯝꯗꯤ ꯃꯁꯦ ꯃꯉꯣꯟꯗꯒꯤ ꯄꯨꯝꯇꯣꯞ ꯇꯣꯞꯄ ꯑꯃꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯔꯆꯇ ꯑꯩꯅ ꯅꯪꯕꯨ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯆꯤꯟꯗꯪꯗ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯁꯤꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯁꯦꯡꯅ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯀꯥꯒꯤ ꯚꯔꯥꯁꯦ ꯍꯟꯗꯛꯇꯤ ꯅꯪꯅ ꯑꯣꯏꯅ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯑꯉꯥꯡ 4ꯒꯤ ꯃꯃꯥꯅꯤ ꯑꯗꯨꯒ ꯊꯕꯛꯁꯨ 3ꯅꯤ ꯇꯧꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯉꯥꯡ ꯃꯆꯥꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤꯗ ꯑꯍꯤꯡ ꯑꯃꯇꯪ ꯊꯝꯕꯤꯔꯨꯔꯣ ꯍꯥꯏꯔꯛꯂꯗꯤ ꯀꯝꯗꯧꯕ ꯑꯩꯅ ꯅꯪꯕꯨ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕꯗ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯥꯔꯊꯅꯥ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯍꯥꯏꯅ ꯈꯨꯝꯂꯨꯔꯒꯗꯤ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝꯅꯦ ꯍꯥꯏꯅ ꯈꯟꯈꯤꯅꯤꯌꯦ ꯅꯨꯡꯁꯤꯕꯗꯤꯊꯕꯛ ꯑꯣꯏꯅ ꯇꯧꯕꯗꯨꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯊꯣꯛꯄ ꯌꯥꯎꯗꯅ ꯅꯨꯡꯁꯤꯕ ꯌꯥꯔꯣꯏ ꯅꯪꯅ ꯂꯥꯏ ꯐꯠꯇꯕꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯡꯂꯒꯗꯤ ꯙꯔꯃ ꯆꯦꯟꯕ ꯑꯃꯒꯨꯝꯅ ꯊꯧꯅꯥ ꯂꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯇꯥꯏ ꯑꯗꯨꯒ ꯅꯨꯡꯁꯤꯕꯗ ꯌꯥꯝꯅ ꯆꯠꯄ ꯃꯤ ꯑꯣꯏꯌꯨ ꯅꯪ ꯅꯇꯣꯝꯇꯒꯤ ꯈꯟꯕ ꯃꯤ ꯑꯣꯏꯒꯅꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯉꯣꯟꯗ ꯆꯤꯡꯅꯕ ꯂꯪꯁꯤꯜꯂꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯏꯁ꯭ꯋꯔꯅ
ꯊꯕꯛ ꯇꯧꯕꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯇꯧꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝꯗ ꯑꯄꯟꯕ ꯑꯣꯏꯍꯟꯕ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯦ ꯃꯁꯤꯗ ꯈꯨꯗꯝ ꯑꯃꯇꯪ ꯄꯤꯖꯒꯦ꯫ ꯅꯣꯡꯃ ꯂꯥꯛꯀꯗꯧꯔꯤꯕ ꯀꯣꯟꯐꯔꯦꯟꯁ ꯑꯃꯒꯤꯗꯃꯛꯇ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯃꯗꯣ ꯄꯥꯡꯊꯣꯛꯅꯕꯒꯤ ꯁꯦꯜ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯃꯅ ꯃꯗꯨ ꯂꯦꯞꯍꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯊꯣꯏꯗꯣꯛꯇꯦꯅ, ꯑꯩꯈꯣꯏꯗ ꯁꯦꯜ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ, ꯃꯗꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯊꯕꯛꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯇꯪꯒ ꯍꯥꯏꯖꯔꯛꯀꯦ, ꯑꯩꯅ ꯑꯌꯨꯛ ꯑꯃꯗ ꯏꯁ꯭ꯋꯔꯅ ꯃꯤ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡꯅꯤꯅꯦ, ꯅꯪꯅ ꯄꯥꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯪꯅ ꯃꯍꯩ ꯂꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯨ ꯍꯨꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯨꯟꯈꯤꯕ ꯃꯔꯨ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯂꯧꯁꯤꯟꯕꯤꯗꯨꯅ ꯅꯪꯉꯣꯟꯗ ꯃꯍꯩ ꯑꯗꯣ ꯄꯨꯕꯤꯔꯛꯏ, ꯑꯗꯨꯒ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯂꯩꯔꯝꯕ ꯑꯗꯣ ꯀꯣꯛꯏ꯫ ꯑꯗꯨꯒ ꯇꯔꯦꯠꯁꯨꯕ ꯄ꯭ꯔꯥꯔꯊꯅꯥꯗ ꯑꯄꯟꯕ ꯑꯗꯨꯗꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯃꯗꯤ ꯊꯥꯒꯠꯄꯒꯤ ꯊꯝꯃꯣꯏ ꯑꯃ ꯑꯣꯏꯗꯕꯒꯤꯅꯤ꯫ ꯇꯧꯕꯤꯃꯜ ꯈꯪꯅ ꯃꯤꯕꯨ ꯊꯥꯒꯠꯆꯕ ꯊꯝꯃꯣꯏ ꯑꯣꯏꯅꯕꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯑꯩꯅꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄꯒꯤ ꯊꯝꯃꯣꯏ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯛꯂꯤ꯫ ꯑꯩꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯩꯒꯤ ꯃꯤꯠꯅ ꯎꯕ ꯐꯪꯍꯟꯕꯤꯕꯒꯤ, ꯆꯠꯄ ꯉꯝꯍꯟꯕꯤꯕꯒꯤ, ꯇꯥꯕ ꯉꯝꯍꯟꯕꯤꯕꯒꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯍꯟꯕꯤꯕꯒꯤ, ꯂꯩꯅꯕ ꯌꯨꯝ ꯂꯩꯍꯟꯕꯤꯕꯒꯤ, ꯆꯥꯅꯅꯕ ꯂꯩꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯆꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯃꯩ ꯉꯥꯜꯍꯟꯕꯤꯕꯒꯤꯁꯨ ꯊꯥꯒꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯍꯤꯔꯝ ꯀꯌꯥ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯌꯥꯕ, ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯊꯥꯒꯠꯄꯒꯤ ꯊꯝꯃꯣꯏ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯇꯧꯕꯤꯃꯜ ꯈꯪꯕꯒꯤ ꯊꯥꯒꯠꯄ ꯑꯃꯗꯤ ꯊꯥꯒꯠꯄꯒꯤ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯅꯕꯒꯤ ꯁꯣꯖꯩꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯂꯥꯡꯇꯛꯅꯕꯤꯒꯅꯨ, ꯑꯗꯨꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯕ ꯑꯃꯗꯤ ꯊꯥꯒꯠꯄꯒ ꯂꯣꯏꯅꯗꯨꯅ ꯅꯪꯒꯤ ꯍꯥꯏꯖꯕ ꯑꯗꯣ ꯏꯁ꯭ꯋꯔꯗ ꯈꯪꯍꯜꯂꯨ꯫ ꯅꯪꯅ ꯄꯥꯏꯗꯨꯅ ꯂꯩꯔꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯗ ꯑꯃꯨꯛ ꯅꯤꯕꯤꯒꯅꯨ, ꯄꯥꯏꯗꯨꯅ ꯂꯩꯔꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛ ꯏꯁ꯭ꯋꯔꯗ ꯅꯤꯕꯤꯔꯨꯔꯒꯅꯨ꯫ ꯑꯩꯅ ꯈꯟꯖꯕꯗ ꯉꯁꯤꯒꯤ ꯇꯥꯛꯆꯔꯤꯕ ꯑꯁꯤꯗꯒꯤ ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯑꯣꯡ ꯑꯗꯨ ꯇꯣꯛꯊꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒ ꯅꯛꯅꯕ ꯃꯔꯤ ꯊꯝꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯖꯦꯀꯣꯕ 3:2 ꯍꯥꯏ, ꯅꯪꯅ ꯀꯔꯤꯁꯨ ꯍꯪꯖꯗꯕ ꯃꯔꯝꯅ ꯅꯪꯒꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯊꯧꯒꯠꯆꯔꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯕ ꯍꯧꯕꯤꯌꯨ꯫ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯐꯥꯎꯕ ꯈꯜꯂꯨꯗꯕ ꯃꯇꯥꯡꯒꯤꯁꯨ ꯏꯁ꯭ꯋꯔꯗ ꯅꯤꯖꯧ꯫ Joyce Meyer Ministry haibasi mahakpu akhoi mi miyamna thakatjari, mahakna akhoi ngonda tawbiriba thakatjari ngai haifam leite, mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org. ngasi Joyce Meyer gi ministry da noi yawbibe yagani. Joyce Meyer Ministry haibasi mahakpu akhoi mi miyamna thakatjari, mahakna akhoi ngonda tawbiriba thakatjari ngai haifam leite.